ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯖꯌꯁꯪꯀꯔꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯔꯁꯤꯌꯥꯒꯤ ꯈꯣꯡꯆꯠ ꯂꯣꯏꯗꯨꯅ ꯍꯜꯂꯛꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯛꯈꯤꯗꯕꯒꯨꯝꯅ ꯇꯧꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯔꯁꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯌꯨꯀ꯭ꯔꯦꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯏꯔꯤꯕ ꯖꯦꯂꯦꯟꯁꯀꯤꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯀꯩꯗꯧꯅꯨꯡꯗ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨꯕꯨ ꯔꯤꯖꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯥꯏ ꯄꯥꯛꯈꯤꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯊꯪꯗ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯔꯁꯤꯌꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯃꯨꯛ ꯆꯠꯈꯤꯕꯅꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯖꯌꯁꯪꯀꯔꯅ ꯔꯁꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯁꯥꯔꯒꯤ ꯂꯦꯕ꯭ꯔꯣꯚ ꯌꯥꯎꯅ ꯔꯁꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯑꯃ ꯎꯅꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯒ ꯇ꯭ꯔꯦꯗ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯂꯣꯏꯅꯃꯛ ꯃꯔꯤ ꯂꯩꯅꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯂꯥꯟꯐꯝ ꯑꯁꯤꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯁꯨ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯁ ꯖꯌꯁꯪꯀꯔꯅ ꯄꯨꯊꯣꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯑꯁꯤ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯔꯁꯤꯌꯥꯗ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯗꯤꯐꯤꯁꯤꯠ ꯑꯁꯤꯕꯨ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤꯕ ꯑꯗꯨꯅꯤ꯫ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯔꯖꯦꯁ ꯑꯣꯏꯜ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ 2022ꯒꯤ ꯃꯥꯔꯆꯇꯒꯤꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯊꯥ ꯑꯁꯤ ꯐꯥꯎꯕ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯀꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯍꯤꯔꯝ ꯀꯌꯥ ꯑꯃꯗ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯅꯕ ꯃꯔꯨꯑꯣꯏꯅ ꯏꯅꯔꯖꯤꯒꯤ ꯁꯦꯛꯇꯔ, ꯂꯣꯖꯤꯁꯇꯤꯛꯀꯤ ꯑꯣꯏꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯈꯟꯅꯔꯛꯈꯤ꯫ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯄꯟꯖꯈ꯭ꯔꯕ ꯔꯁꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯧꯅ ꯄꯥꯔꯤꯁꯀꯤ ꯔꯤꯖꯟ ꯑꯁꯤꯗ ꯍꯧꯗꯣꯔꯛꯂꯤꯕ ꯁꯥꯛꯂꯤꯟ-1ꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯔꯨꯛ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯅ ꯍꯥꯟꯅ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯖꯒꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯈꯦꯔꯁꯟꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯔꯁꯤꯌꯥꯟꯒꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯍꯟꯗꯣꯔꯛꯂꯦ ꯍꯥꯏꯕꯁꯤ ꯔꯁꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯈ꯭ꯔꯦ꯫